Kaitel Anigi Ima Ibil Singi Pressure de Kaitel Saba Haukibani Haina Works Minister Dr. K.H. Ratan Kumar na Sengdokre. Amadi Ngasi status Sigi Angang Lak Ahum Lising Yankani Toida Polio Hidak Pitakli. Pau Sandona Pizari January Marida Hakiba Yohar Ajuna Maram Odaga Lakshmi Amadi New Market Ki Pibam Sokibana Kaitelasida Pamlamba Ima Ibil Singi Akanba Pressa Digi Matam Karigi Wena Kasturi Tong Manakta Temporary Set Ama Sananaba Honakibani Hailiba Kongtang Si Kaitel Pamlamba Ima Ibil Lising Aniromgi Sentiment Amadi Makoi Kudong Sadabasing Adu Yang Lava Matunda Manipuri Chief Minister IMC Chairperson Social Welfare Minister Amadi Masa Yauna Kanaraba Matunda Temporary Set Asi Sanaba Warip Laukibani Haina Works Amadi Transport Minister Dr. K.H. Ratan Kumar Ngasi Paumisinga Unaba Amada Fongdokre MLA Amana Sirakiba Maralbu Sengdok Laduna Yuara Hakiba Aduna Maram Odaga Exceptional Circumstances Singda Exceptional Oiba Service Pinaba Temporary Measures Oina Atopa Safagadaba Mafam Amada Kaitel Sang Sakibane Karigumba Ising Isau Tolokpa Matamda Turel Launambal Kaiba Matamda Work Order Ngaiduna Laibigi Matam Nate Masigi Matakta Mi Ama Accident Toktuna Lambida Taduna Laiba Matamda Kanana Chumano Kanana Aranbano Haibadu Ngaiduna Laiba Matam Nate Asokpa Adubu Emergency Oina Service Piba Haibasi Mataune Hauze Kaitel Ani Asida Kaitel Pamlamba Ima Ibel Lising Aniromna Mayok Nariba Kudong Sadabasing Kanglaba Matunda Kasturi Tong Manak Amadi Makatana Sahit Minergina Mamang Amadi Johnston Higher Secondary Gina Maning Tangba Sadukta Market Set Ama Sanabasu Honari Haina Minister Dr. K.H. Ratan Kumarna Makata Ki Honorable MLA da Haijaning Basi Akwe Honorable CM da Natraga Aingonda Webetarga su concern Akoi masi tanaminaba aduga imaibil singi makoigi difficulties imaibil singi awaba aduga imaibil singi masigi sentiments se masi khangan janingi ana madu akoi khangbiraga akoigi constructive oiba madugi keno khara akoigi suggestion tawda akoi welcome tawjai ana masida akoi Lanai gi oibnate masi honorable CM gi lanai nate aduga works minister gi natra kanauma engineer amagi lanai gi nate leidiba masi lebak ki suni imaibil singi masi gi sentiment khangna makoi gi awab se urakanda masi akoi punna collectively solve tomina basangi akoi as a responsible akoi legislator amoina masida akoi mating pangbiu haidana ya awtamaina appeal tawjare Ngarang Thangwaiban Kendra MLA K.H. Joykasan gi Yumda Kaitel Pambi Miyoi Karana Posei Kaya Manghan Takalamba MLA gi Yumda Thomjin Kiba Thawong Tagdo Amasung Thangwaiban Kendra gi Miyoi Kayana Mipam Amana Yaningdaba Fongdopaga Loinana Hayang Ayupu Mangadagi Nungtilpung Taru Fauba Bazar gi Mafam Singda General Strike Kokre MLA Joykasan gi Kyathong Lebi Yumda Pangthok Kiba Miyam gi Mifam Ajuda Wanga Kiba Singna Mob Justice Amasung Crime gi Wakalun Sianba Ima Sing Wakal Taba Fai Fazakraba Ima Kaitel gi Puaribo Kaitel Pambi Karana Lana Satkinabige Thawong Satabana Ima Sing Amasung Kaitel gi Fazaba Manghale Karisu Kangjadaba Ima Sing bu Lusingba Saba Karana Kulai Oina Sijanare Miyoi Amagi Yum Thugaiba Yabra Haiba Paukum Pami Phongdoknaki Tagdogi President Mutum Rajendrona Miyam gi Warep Lauto Lajuna Kaitel Sabada Thangmaiban Kendigi Miyamna Athingba Leite Adubu Masi Mafam Sabada Sagadabani Ima Lusing bi Karana Lusinguna Lakibada Kendrigi Mayang Lambam Radhasanana Hai Kiba Wahai Sing Thangmaiban Kendigi Miyamda Lale Haijadriba Fauba Mahak Boycott Taure Thaudok Asiga Mari Lenana MLA Unagi Haibadi Miyamdagi Hana Ayaba Logadabani Maduna Trabadi Unaba Yaroi Haina Lepnare Haiki Ekoi Thaiman Praja Sengbu Chittabagi Thong ama lakwa je ekoi yamna pongning songningai oi loinana asiguma thodok asida ekoi honorable MLA na haiba singa si kanu tawdi hebe wafam lon sulaiti mafam saba yenga sasi hebe wakal loni adu Thaiman gi silaba jaga lambi si thasalaga sorok mai si thasalaga mi chapam laitana sajilak pa hebe si Thaiman Praja singi
zatok sasin awa boirakpa amasung thaiman gi honorable MLA ama waina ma ki tobam tokpa hak adu toba khaktani imai bel singda masi atopa jaga da pham sabe yang sasi haibe wakhalol chu leijari bani aduna asiguma wakhalol se leileina honorable MLA bu mya mamangda nattaba wahi mayam season aduna praja singi mamangda lana lamjing na bo khonaba simak ima sing adugi batik sadraba ima ma wai wakhalol adu leitraba ima sing ni haina koina lojani Seirak sida ngarang MLA Joykisan na athing ma pibadigi thabak lep luraba kaithel sabagi thabak hauzik makhata na amuk sathaba haure thabak suriba singna phongdorpada hauzik kaithel phambi ima singa yanaba leire haiduna makhata na thabak haunana ba khangalakpani hairi ngasi lebak sinma tungna pangthok leba intensified pulse polio immunization program gi sarukama oina State Asidasu Health and Family Welfare Services Manipuri Minister T Phongzatang Tonsina Angang Singda Polio Pitaktuna Haudokre Ngasi Family Welfare Services ki Office ta Pangchokpa IPPI gi Thoramda Chief Guest Oikiba Minister T Phongzatang Tonsina Manipurasi Masamu Phaba State ama oina bahonabada mipung khudimaki thaudang saung lei haina phongdoki Masamu Phaba Angang ama natragana miyoi ama oina bahonabada Hek pokpodigi hauna angangi masamau fana thamnaba ana layenge section tharang laukhulakpa mathautai Manipurasi angang unabada mama masa animakta asoi angam yahundaba haibati infant mortality rate yamna hanthana thamba ngamba state ama oibagi damak atopa state singa yengnarubada Manipurna makokta leiri thawramadugi khudong saba lauduna minister T Phongzathang Tonsingna Yaifa Yumbal Gidamak Ladeva Department asi Hena Faba Department Ama Oinabagi Damak Department asigi Building Sing Atuba Matamda Samjin Sajin Bagi Tabak Su Paikalagani Haiki Health and Family Welfare Services Ki Commissioner Prasan Kumar Singna Preside Togana Pangtokiba Thoram Aduda Family Welfare Services Ki Director Dr. Rajo Singh Amadi Joint Director L. Manjur Anina Guest of Honor Oiki Panbayai Madudi India si Polio free order balaiwak amani haina World Health Organization na lauthokrabasu makhata na laiwak asiga yumthang nariba atro palaiwak singda polio gi laina leiba maramna laiwak asida sanglak tanaba hairiba khongthang asi laukalakpani ngasi state asida punna polio bu lising hum samri vaccinator lising tarahum dei satre season naduna pokpada ngairiba angang degi hauduna sahi manga fabugi manungda leiba angang lak ahumga lisinga kani toida polio hida pithak nana ba pandam thamli Ikona khwai ke phawa state hera su tumai leba yada base nasai khoi director na su haire polio si free India gi oina ikona declare to kre to ro su ai si nade haire su ko na da na ba di ho na da ba yada ba adu yu ane hoji ki angang sing sina me to pa da gi khoi gi train da la pa khang de aeroplane da la pa khang de country amadagi state amadagi natra country amadagi lak pasida laina se muk purak pa jaba gi maong le bada checksin na tokse angang sing si polio thak pase to han gunu se adore di prevention gi oina mase tokse na government of India na buk kano to bani Hanaki UR Habada Pibam Tina Sopadegi Lamlong Kaitel Nauna Matango Sanaba Mong the Saragani Haina Sid Minister Taza Bapira Kibabu Lamlong Kaitel Development Committee na Tagat Pafong Dogle Atuba Matamda Kaitel Sabagi Tabak Hobinaba Puning Sing Sili Kaitel Si Sanaba Asoba Taudang Lauriba MLA Dr. NZ Bijoy Y Irabot Amin Saha Ketrimayum Biren Nongtomam Biren Amasung Speaker TH Loke Sorbusu Committee Maike Digi Tagat Pafong Dogle Manipur Legislative Assembly ki Committee on Women and Children's ki Musingna Sadar Hills ki Manungda Leiba Children Home ki Pibam Yangsin Kray Committee ki Chairperson Nemsa ki Gyamna Lusingba Timasida Member Singh MLA S Bira MLA Ishan Committee ki Joint Secretary M Ramani Deputy Secretary Rohit Sapam Amasung Social Welfare ki Director L Nabaki Sorsu Loina ki Timasina Kangpopida Leiba Agape Children Home Amasung Kangatumbi Children Home ki Pibam Yangsin ki MLA Nemsa Kibgena Home gi angang singi damak lupali sing kuntra amadi kambal na singba yantoke MLA S Bidana Home da angang sing asigi damak loriba thaudangbu thagat pa phongdo pagalwena na angang sing asi khunai asigi tungi mapung faba mi ama oiba ngamna na ba hona biu haike MLA Ichana
Lining Lasongi Kanaba Tamdana Central Home Sing na Loriba Taudang Sing Taningai Home the Lady Angang Singasu Makogi Kanasu Laitre Haina Wakal Pictaro the Bane Makogi the Mak Iko Kudimak Lady Hike CR Person Namsa Kibgena Assembly Gi Committee Sina Department of Sige Mihu Single Wenana Central Home Gi Tabak Taram Angang Singi Paikaleba Tabak Sing Haktingana Yangsin Bane Angang Singna Momon Minoka Luena Home Singda Masage Mayu Maknikana Ladamba Sida Nungai Fawi Home Talariba Singna Angang Singa Sige Paikaleba Tabak Asi Aikoi Kudimana Puning Tawat Kadabane Home Singa Sina Tenariba Kudungsa Dabasing Higher Authority da Kanganjuna Pangbaya Bamating Pangnaba Honagani Haina Tazaba PK Tungda Angang Singe Naki Oba Tarum Kayasu with K. Sigumba sympathy labor mise jam debani it's sigumba ishoy na PB ba tendency dumre jo kat pangang le mama pa le deba angang singjing kat pi ba hai basigi it's tanay missionary work gumna lungkat pa ja Suranpur District ki Manusana Tangzing Hill Range ta Nauna Subdivision Ama Siambada Lamdamasigi Puwari Oriba Ibudo Tangzingi Mingbu Hongdok Tuna Tangting Haina Subdivision Asigi Maming Thon Kiba Yaning Dava Fongdok Tuna Joint Committee Tidimna Tongan Tongan Ba Lupkayagalwena How Kiba Ahing Nongyadegi Matam Kaktaba Bishnupur District Ban Haukre Banasuna Maram Oraga Tidim Lambida Gari Sena Kidre Lambida Ban Sogot Pasingna Fana Singba Pajinduna Lambi Tingbagi Tabak Satari Moirang Kaitel Ngasi Kana Kidre Kumbida Subanasig Mami Sauna Tari Joint Committee na Iramdam Kanba Imalu Moirang Club Apunbagi Body Kemal Historical Heritage Association Moirang Tangzing Laitel Tera Kongsangbi Ibudau Tangzing Moirangi Committee Singna Kongsang Asi Sangsen Bani Bishnupur District ki Manung Sanalaiba Moirang Kuno Youth and Development Organization ki Sahi Kungamanga Mapung Parak Pagi Thoram Club Asigi Ground Pangtokre Thoram Masida MLA Tongbram Mangi Babu Su Sarupyaki MLA na Central Park Amasu Nauna Hangdoki Club Asina Kuanbada Laiba Afaba Mahiru Singh Mana Matum Piduna Puning Togotki Thoram Masiga Mari Redana Pangtokiba Layak Sangdam Nabada Mako Matang Taraba Singdasu Mana Matum Piki Mangi Babu na Hauziki Matamda Laikai Amabu Afaba Maikeda Puna Bahonabada Local Club Singi Asobo Taudang Lay Club Sting na Haulakliba Naha Singbu Sana Konaba Mahima Singdom da Hena Miyang Sanghaningi Haiki Tungda Nati Oba Tarum Kayasu Pangtoki Imphal West District ki Mafam Sinba Tunangasi Nimedang Wairam Pung Taruk Tagi Makha Taba Order Ama Thok Triba Faba CRPC ki Makha da Miyoy Manga Natraga Hena Ayin Kainingai Oiba Yaba Mawungda Punba Kusukulai Puduna Satpada Atingba Thamkre Hiramasiga Mari Renana District Magistrate Imphal West na Hukumama Thokre Okrul ke District and Session Judge Court Manipur High Court ki Chief Justice Lakshmi Kan Mohapatra Nangarang Sangakre Taramasida Justice and Kotesor Amadi Justice case Nobin Su Sarupyaki. And also booking with respected Registrar General High Court of Mohapatra. Excavator proclaim na Singba Putokpada Maming Ledaba Tolex Company gi authorized dealer oina WRS Enterprises po Sakang Bagi Taram Amangarang Simerong Maning Lekay da Pangtokre. Yang lain betul tu opposite aku office angjere. Aduna aku Terex ki art moving equipments like aku loader bouquet proclaim everything aku sudah aku WRS Enterprises da pangbi gani. Loisilakpada maru eba pau amukhana Kaithel Anigi Ima Ibel Singhi pressure digi Kaithel Saba Hau Kibani Haina Works Minister Dr. K. Shatan Kumar na Sengdokre Amadi Ngasi Istela Sigi Angang Lak Ahum Kalis Singang Kani Toida Polio Hidak Pitakli Miyang Tabidi Bapunamakpu Amukahana Kurum Zari